Mahirui Singh Puba School Van Singda Transport Department na Niti Niyom kaya Chananaba Haribo Phamasi Transport Association na inmangamloy hairi. Amadi Manipur Sarkar na DIPR bu yamna maru iba department amani masibu sakot hananaba honaragani haina tatana phongdokhrabasu doktor pathabaka chongna khenare. Kurumjari ISTV Manipuri pau miyeng tabiri singbu taram nausari oji pau sandong pizari Manipur Sarkar gi Transport Department na Mahirui Singh Puriba gari singda akaknaba niti niyom ama salananaba honarakliba thausilasi nakal anina yanaba amagi makhara thabak paikhatpa natrabadi school van service asi leblak bayai haina All Manipur School Students Transport Association phongdorakli ngasi bamo lakai mangge mokhongda association asina sinduna pangthokpa Paumi Sang Unabada Association ki advisor Priyo Kumar na haikibada Association ki makhadala riba van singna hauzik puriba angang singi masing asi kapthabada kaisu akaiba leite adubu angang masing yamdrabadi van driver singnasu hana lawriba paisa gi sang adudagi hena lakholakani makoina thadorakpa ariam angang sing adugi damakta sarkar na kai thorang lakhotkadawri hauzik van sing asina puriba angang masing hantarabadi nauna gari masing amu hengalakani masina traffic jam thoroknabagi asaw maram amasu oirakani Transport Department ka hiram asigi matang da association wari sanaba kya laikre wari shenama purakringai da thabak paikhalagani haina phongdorakpa si laibak thibani chap chaba yanagadaba wafam ama khanghandana Transport Department na thabak paikhalakpa tarabadi gari lepagi khongjang changsilakani haike Aikoi da government na piribu guideline de koi da ayat palaite aikoi angang manga do orchu tara do orchu pubi yai angang tara natraga tara ni thui government le pidu akoi pujage maduna koi da yamna easily gari maintenance da akoi awaba handarkani isa awaba to handarkani tabudu government na khangbi gadaba amdi hai di ba masing asi lepabdi angang amamangbi perendagi karamba maongda bhara logani natraga government na a kind of subsidy gumba aikoi da pibiraga angang jingji da hongna punga do ribra haibudum ju government na mayek chekrupi gadamni Government na madugi ahin ba khoi na thador kador ba angang jing adugi moigi arrangement na government na tawbiragadra haiba sugumba kaya am lejai maduna yaragadi government na mayam singaji khangdabiraga aikoi khudaktagi aikoi gi tawgudor pochi tawbiganu aikarigumbada masi government na aikoi na hajiribasida tabidadana aikoi gi members sing da phaba punba tawra agadi sungsoi soidana maki aikoi khudaktagi angang lepagi khongjang am lakani Manipur Sarkar na Directorate of Information and Public Relation DIPRC yamna maruiba department amani department asi sakhwat hanana ba honaragani haina miyam tinba tongan ba thorom singda chief minister yauna lebaki luchingwi kyana tatana phongdokrabasu toktorak ba thabaka haidokiba waga chauna khenare hiramsda report ama Tamelongda leriba Directorate of Information and Public Relation gi District Information Officer DIO gi officer si grade 4 amakaktana DIO gi thabak thorom sing pumnamak puduna leire ISTV news na phangba pawgi matungina hairiba officer sida hana DIO ama photographer ama grade 4 ani amadi UDC ama leiramba adu hojik grade 4 amakakta ngaire hairiba officer sida DIO oiramba K Ranjit Kauba miyoi ama pension phangkre Photographer ama leiramba adusu head office da transfer chatkre grade 4 ama amadi UDC adusu pension phangkre hari hairiba award pa posting asi sarkar gi mari leiramba singna ngasi fawba mahut tharakpa leitri mapam asida grade 4 amana DIO gi thabak thorum sing fawba buduna leiri masina department asigi thabak thorum pumnamak mathau tawdabaga chap manare Directorate of Information and Public Relation haibagi wahan thok leitre Manipur Sarkar na Tamelong District ta kari chawkha thorangi thabak paikhalibage haiba miyam da karimata khangan bangamdre DIO ama yauna staff manga leiduna thabak toramba office asida hojik grade 4 ama khagna thabak puriba asisu grade 4 asina karigumba suti lauduna chatkiba matamdadi office asi so londuna leire hari ISTV news gedamak paudum jariba Sunil Kumar ISTV news Thobal sagadoriba 400 kV gi power substation gi ground work amadi drain gi fibam asi chief minister Okram Ibobini sankre khongsat aduda Thobal gi DC Ranjit PSAD chief engineer Manipur State Power Company Limited ki additional chief engineer NG Sarat yauna atay makok thongba officer singsu saru yake chief minister Okram Ibobina khongsat aduga mari lenena haikibada nongju tha laktringeda ground leveling gi tabong mapung phana loisin baga loinena ising ningthina chenthakinaba drain chaliba thabak asi khumang soksina tongnaba mari leinaba singna khanganki
PSED Department mafam aduda darkar oiba ising pinanaba thabak paikhatnabasu khanganki Manipur gi education system utong ahobada ising sokpagumbani haina BJP Manipur Pradesh ki President T.I. Sawbon sing thakre wafam sing asi BJP kai samthung mandal sinduna Kwakaithel Moirangpurel Community Hall da pangthokiba nongmagi oiba political conference da mangna phongdokibani thoromaduda MLA T.S. Bishojit Mahila Morcha gi President R.K. Pramodini Vice President G. Saitabati Amadi Spokesperson R.K. Sivachandra Chingba Lusingu Singhu Saruk Yaki President Sawbona Makhatana Sahi Tara Mangarom State Asida Congress na government Parapada Hirang Kudimak Sothabada Natana Fel Oide Haiba Yare Chief Minister Amadi MLA Singh Paisha Uba Yadre Miyam gi Lenthum Matnaba Hotnare Handak Phongkiba Assembly session da Governor ge address da corruption gi wapan dhaba asina corruption pung thogali haina logani India gi budget ka Manipur gi budget ka tayonare ADC election kendra ani gi by election amadi municipal amasung nagar panchayat mikhal da BJP na mai pakpang ngamle lagliba mikhal sing da su BJP na absolute majority fangani miyamna Manipur da ahongba puraksi hairabadi party asida thajaba thambiu haiki Haba school ni sila chenare parikha da khar waga da pass to roi da mi mayam paisa pai ba khai sing da suming jali singi school da tam da su chali mi di amatani parikha na singi da tha do rim ni sidana laik tam do rim sigumba quality education singi school na da phi tharga note to halle loina mak tawraga tampak tana CCTV thamdana mi khudingi changaga maraga ani adu pulamna pol haido di parani Ani eduki tarakana quality education puto kane hore ngangu bada loidre masi. Yengo tourism na lupa crore kaya log thoe tourism to gudo baluk tak tadi thara dre ar kaina ni aduni thoba ni loina toraga tourism sulaitre pasadi lo thokre sem dong pham le sem dre kabui kayoi bagi thaba oire Spokesperson R.K. Sivachandra BJP na center da government pairakpadagi India da chong ahongba lakle center gi government asi longmi amadi lairabasingi khanwa government ni haiba miyam da phon mangamle Manipur su awonba purakba mathau tabana naha singda sakti sinanaba miyeng changba horasi haiki MLA Bishojina Manipur da paliba Congress government asi mara kakraba pabigumani kuina hinglaroi government asina center dagi thadarakba paisa kya lana sizinabagi mami tari Tourism sector da lupa crore chahum hena thadakrabasu ngasi fawa tourist spot amata sangaba ngamdre English ngani manga da more da lupa crore amaga dasmik mari tare changna sakiba yatriniwa sanga dringai da English ngamaga ngapigani English ngani taramathoi da lupa crore mari dasmik sino mari kaithoktuna repairing amasung renovation gi sinakiba si angapagi mongni Asigumba corruption haraba culture asi muthanaba hotnabada miyamna asobo thodang lobiyu hybrid singmo wafam kya phongdoki record ki matungina employment exchange ki record ki matungina koi de lei basi koi thaba phangda basi all together around about say 7 lakh something ni sibu leiriba kamai tawduna koi state government jina si leiriba paliba congress ki government na natraga UP gi asuk sangba government jina karam ba scheme phongdok pirakanda koi naha singchi kamai tawduna koi gi Masamo Pana Tangade, Aduga Makoina Pandriba Sinta, Aduga Makoina Tamjuriba Larixiki, Chana Chanaba, was a quickly pick the have a sikari planning, Levi have a say, Brazamiam, the Hingamasi. Sakang the Basin and Midang Pung Taraga Minitara Mangarum Tabada, Kaisam Tong Elangbum Nekai de Leva, Elangbam Toto, Sahini Fumanga, Apopa, Ibuhol Kowa Magi Yumda, Bom Lang Sinduna Pokahalamle. Yumgi Sumang the Bokai Kiba Bom Aduda, mi aso pandi Yahodre, Aduminama. Water tank ama thongnau giving sel kaya amangata thoki thokdok thokpham da police laktuna thibu humbagi thabak chatheki kanana kari maram gi dama bom langsilam libanu haiba chapchana khangbangam re elangbam toto hero hito ko ba lamda masigi sports kamri lena ba Firol Singh putholiba company amagi mapuni hairi hana CPI ki luchingba minister oramlaba laikhidraba PS Parijat ki chalok da laiba Irawat complex da nauna khinba mitam ama ngasi hangdokre Fairojam Bariza Singh Memorial Trust Sinduna Pangthok Kiba Thoram Aduda Dr. M. Nara Memorial Trust ki Chairman PS Bhadrapati Yaungna CPI gi Miyoi Kyana Saruk Yaki Lamlai area da laiba ahal oidaba Miyoi Singda Kudol Pot Piduna Ikai Khumna Utki Memorial Trust ki Chairman Bhadrapati na Trust Asina Miyam gi damakta thabakya tawgani haiki
ayaki panta kota dana leide ko ai hayen siraganda ai hi monti ama saraga kathana de leide tan ai do ai de kali ngai de honna hara adu mana leide darba matam de mana tanderum basina do ai ngai thabo konsok ko ji wa de adu matam tara ko ji di seme ba ko ji tar sin mai rong ya Film Forum ge Hanagi General Secretary Ipubu Furaga Hundoglam ba Thawongbo Yaninda ba Phongdok to nangasi Singjamai Bazar da Film Forum Manipurna Sedo Singjamai ga kusam naduna wakan mifam chathakre Film ge lamda thabak tawriba miyoi kya Singjamai apun manu pilup ki member sing iramdam kanba apun ban lup ki member kya su sarubya ki Forum ge chairman Sujakantana kari ge damakta Ipubu Forum banu haibadu nimit taren gi manungda sangdok pirau haike Puda kadobagi Puri bro, kaya parang kita mau main dengan mana puri bro. Ayah bisa kami na, tapi tadi kita mana pasal, saya nak pergi orang nak, waktu kita masih, paling orang jalan jalan. Iramdam kanba apun balup ki luchingbi luang leimana phongdokibada athuba matamda kari maramgi mapu furam banu haibadu sengdokpiu natrabadi miyamda chamamnaba pohalle haiki Kanguptuda koi kambudu de koina koi miyam maikai degi phongdok chare duga sigumba thoguje tawhandana ba phongdokda natana matungda chikana na tawbono na ta kari maramgi no haibadu amtang miyam da sengdokpiu kai bo masi sengdoktraga de miyam da chamamna ba matum leini ba che miyam da hena kuidok khairang kuchauna ba hena lebaki amang ba matam manga na ba de puding ba ku harassment ibagi adu ba thobo ma lakani haibagi thajabadu le Narcotic Affairs of Border Police NCV Imphal East Police amasung Mari Suba Arabigi apunba kangbu amana ngarang Cycle Police Station gi manung channa sangsang khulda tharamba popi acre yankhairom mangantre amaramda Bisnupur Police Commando amasung tarani thoi suba Bihar Regiment gi apunba kangbu amana Laimaram Lamkhai area degi Pripak Pro gi second lieutenant ama fare hairi Police ki PRO gi cherol amana fagalabam yu asigi maming mayang lambam Syam Maitai sahi nifumatoi apokpa tomba Tawbul Maning Laikai ward number 6 tagini hairi hauji pawgi mraktan atema bremutang lozari Classic Hospitality Training Institute tha taru ki oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singadudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ki tang tare dagi class haujaragani hena akupamarol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you India gi ahanba national awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal Delightful cupcakes with creamy vanilla filling from Winkies the cake specialist Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga layingba budi nadringai da saksal hobana hena fai break matungda taram namu oksari makhataba pawda Prajapita Brajap ngapigani Prajapita Brahma Kumaris Aishwarya Vishwavidyalaya Imphal Center na sinduna ngasi marfu suba Mahasiva Jayanti celebration Kwakaithel Moirangpurelda pangthokre thoramaduda MLA L Ibomja Commerce and Industries ki Commissioner Vivek Kumar Dewangam amadi Rajogini Brahma Kumari Nilima na singba myoising thoromapu singoina sarugyaki Rajog Brahma Kumari amadi center ki oza BK Nimitana
ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯕꯦꯟꯗ ꯍꯥꯏꯗꯤ ꯕꯤꯂꯤꯞ ꯁꯤꯁꯇꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗꯒꯤ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯅꯤ ꯆꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯅꯤꯡꯗꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯒꯦ ꯍꯥꯏꯔꯁꯨ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯪꯁꯊꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯑꯒ ꯇꯥꯛꯄꯅꯤ जीवन हॉस्पिटल कक्सिंगना चांदेल अमदी थौबाल डिस्ट्रिक्ट चथरकबा लेमना लायंगबगी सरुक अमा ओइना ngasi थौबाल डिस्ट्रिक्ट के मनुंगदा लेबा युम्बी मचा हाई स्कूल कक्सिंगदा लेमना लायंगबगी कैम्प अमा पांगथोखरे कैम्प अदुदा मियोय चांगा हेना लायंगबगा लोइना हिदाक लांथकसिंगसु लेमना फंगनखि सुगुनु जोरसामपुर लंबी नोंगदु थालाक्रिंगेदा सेम्बा लोइसिनगनी हाइना सिंहाट केंद्र के एमएलए जिनसुआन हाउ जोंगना थाजबा पीखरे वफम सिंगरांग संगाई कोट सब डिवीजन की मनुंग चन्ना मियामदा कम्युनिटी हॉल अनि कुसिनबगी थोरमदा एमएलए ना फोंगरकिबनी एमएलए ना मखाता दुना सुगुनु जोरसामपुर लंबी असि एनएलसीआरपीआर गी मखादा प्रायोरिटी ओइना यावरे सेंट्रल गवर्नमेंट ना सेंफम असि थादोरक्त्रबसु मियामगी अवाबा येंगलगा माकी माइकैदगी थबक असि हौननबा थौरांग तौरगनी मियामना करिगुंबा इशू अमगी बन ब्लॉकेट ना सिंगबा तौबिगनु हाइखि सिचुएशन कोइनी केस ऑफ कोइनी बोइना कनो तो मखोइना कोइ स्ट्राइक तोगनी लंबी थिंगनी हाइबो एना थिंगनु बाय एनी मीन्स तोगनी सोइदन सिमकनी हाइबो दिगन कोइ सुगानी अबेना सीसी जाम माये कोइ के यूनिवर्सिटी मिनिस्टर ओ क्रम इदोबी बिचिनी मखादा एना मेंबर मा ओइना ए केंद्र मनुंदा सुमाना डेवलपमेंट स्कीम से एना सागत नम्बर से जाम माये Central Board for Worker Education, Minister of Labor की मखादा Tribal Women Organization चांदेल अमदी Weaker Section Development Organization चांदेल सिंधुना निमित हुमने की North East Region की NGO activist सिंगी अखनबर ट्रेनिंग मरांग लोशिनख्रे लोशिनबगी थोरमदा Social Welfare चांदेल की Protection Officer मिंगथिंग लाल All Tribal Women Organization की Secretary के मोइखमसु सरुयाखी खुराई केंद्र अमदी खेत्रीगांव केंद्र की लोनबा कोंगबो तुरेल मथक्ता साबा लाइखुराम टोयरेथोंग ngasi बीजेपी की मेंबर नाहकपम इंद्रजिना मियामदा खुसिनख्रे खाइदियम लेगाई डेवलपमेंट कमिटी ने सिंधुना पांगथोकिबा थौरम अदुदा कमिटी की लुसिंगबा अमदी लेगाई की मियोइसिंग अमदी इंद्रजित मसासु सरुक याखे इंद्रजिना हाइकिबदा मियामगी अवाबा यंगलगा थोंगसी imhangna sabani मियामगी सखो थौरांगी थबंग मखाताना पाइखटखिगनी हाइखि डेवलपमेंट कमिटी की लुसिंग अमना फोंदोरकिबदा असुगुम थोंग अमा साबिबासी इंद्रजिना लखलकपा अफबा खोंथांगनी हाइखि सोशल वर्कर ओइबिरिबा अखोई याम्बा इंद्रजी की मनाक्ता चलुबदा याम्बा इंद्रजिना हराव हराव याबिरक्तुना थोंग असि मसामक लाक्तुना मसामकना इंस्पेक्शन तौबिदुना थोंग असिबु मयामगी फनबा लानबा यानबा मयामगा चप चाबा उजिकी मतमगी थोंग अमा ओइबगुम चप चाना आरसीसी की थोंग नत्रगसु मयामगी अखोई डे टू डे एक्टिविटीज हाइतारे मयामगी लोइनमक खुदोंचाना मिजो थोंग से सेमबदा याम्बा मसा लाक्तुना चाउना मतेंग पांगबिदु मसामकना थोंग से लोसनबिदुना मयामदा खुसिनबिबनी खुराई अमदी खेत्रीगांव केंद्र की ताइनफम ओइरिबा खाइदियम लेकाइगी तोंगान तोंगानबा लंबी की फियम की मतंगदा ngasi खाइदियम लेकाइदा मिफम पांगथोखरे मिफम अदुदा खेत्रीगांव केंद्र की बीजेपी की मेंबर इंद्रजित युमनाम तोंबा यावना मियोय क्याना सरुक याखि नाहकपम इंद्रजितना हाइकिबदा मियाम की दमकता थबक तौगदबा मियोय कनानु हाइबदु मियामना खमिनसी हाइखि बिष्णु नहा यूथ फेडरेशन यारिपोंगना सिंधुना अहानबा लेखिद्रबा ओइनाम ओंबी इटोसना देवी 7A साइड विलेज ओपन फुटबॉल टूर्नामेंट टीम कुन्ना सरुक यादुना ngarangdagi organization asigi ground hokre hokdopagi thoromda parliamentary secretary kaisam megasandra federation asigi president AK Ibomsa Yaripo municipal council gi chairperson Laisham Haripiarisu sarugyakhi ngarang sanaki ba hokdopagi match da Huikam football club amasung NGL Nongpok Lorembam panjil amamam chanaduna draw chatkre Mahiri Singh Pubai School Van Singda Transport Department and Niti Niyom Kya Chananaba Hairibo Phamasi Transport Association na Inmangam Loi Hairi Amadi Manipur Sarkar na DIPR bu yamna maru iba department amani masibu sakot hananaba honaragani haina tatana phongdokrabasu doktorok pathabaka chawna khenare Hauzige di ISTV ki Manipuri pawming tabli singwa mukhana khurumjari